ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯕ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯗ ꯋꯥꯕ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯕ ꯈꯨꯜ ꯑꯁꯤ ꯃꯤ ꯀꯌꯥ ꯇꯥꯗꯕ ꯑꯃꯗꯤ ꯈꯨꯜꯁꯤ ꯑꯇꯩ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯗꯒꯤ ꯈꯔ ꯈꯖꯤꯛ ꯆꯠꯊꯣꯛꯅ ꯂꯩꯕꯅ ꯈꯨꯟꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕ ꯑꯃꯗꯤ ꯈꯨꯜꯁꯤꯒꯤ ꯏꯃꯨꯡꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯂꯥꯏꯔꯕ ꯑꯋꯥꯕ ꯏꯃꯨꯡꯅ ꯅꯝꯕ ꯃꯔꯝꯅꯁꯨꯅꯤ ꯋꯥꯅꯔꯤꯕ꯫ ꯈꯨꯜꯁꯤꯒꯤ ꯏꯃꯨꯡ ꯑꯌꯥꯝꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯥꯝꯃꯇꯪ ꯆꯥꯗꯨꯅ ꯂꯩꯅꯕ ꯏꯃꯨꯡꯅ ꯑꯅꯝꯕꯅꯤ꯫ ꯈꯨꯜꯁꯤꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯌꯥꯝꯕꯅ ꯃꯐꯤ ꯃꯔꯣꯜ ꯅꯤꯡꯊꯤꯖꯅ ꯁꯦꯠꯄ ꯐꯪꯗꯕ ꯂꯩꯇꯕ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯤ꯫ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯈꯩꯅ ꯃꯄꯥ ꯃꯄꯥꯁꯤꯡꯒꯤ ꯃꯜꯂꯕ ꯁꯦꯒꯥꯏꯔꯕ ꯍꯟꯖꯤꯟ ꯍꯟꯖꯤन ꯌꯦꯇꯨꯝꯅ ꯐꯣꯠꯄꯒꯤ ꯃꯃꯤꯅ ꯅꯝꯂꯕ ꯈꯨꯗꯩꯅ ꯑꯌꯥꯝꯕ ꯁꯦꯠꯅꯅ ꯂꯣꯏꯅ ꯎꯔꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯇꯧꯗꯨ ꯀꯥꯂꯦꯟꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯁꯨ ꯏꯪꯊꯝꯊꯥꯒꯤ ꯏꯪꯂꯕ ꯃꯇꯝꯗꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯏꯪꯕ ꯈꯥꯡꯕ ꯑꯣꯏꯅ ꯋꯥꯅ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯐꯝꯕꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯎꯍꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯃꯄꯤ ꯇꯩꯊꯣꯛꯅꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯃꯈꯩꯅ ꯃꯃꯥꯁꯤꯡꯒꯤ ꯃꯜꯂꯕ ꯁꯦꯒꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯏꯔꯨꯅ ꯋꯥꯏꯕꯤꯕꯒꯤ ꯃꯇꯠ ꯃꯇꯠ ꯇꯥꯔꯕ ꯐꯅꯦꯛ ꯐꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯁꯦꯠꯇꯨꯅ ꯂꯩꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨ ꯃꯆꯥꯒꯤ ꯊꯃꯣꯏ ꯍꯨꯅ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯁꯤꯡꯗꯨꯗ ꯃꯣꯠꯂꯕ ꯁꯦꯒꯥꯏꯔꯕ ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯔꯕ ꯐꯤꯖꯣꯜꯁꯤꯡꯗꯨ ꯎꯕꯗ ꯂꯣꯟꯅ ꯂꯣꯟꯅ ꯃꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯗꯨꯅ ꯋꯥꯅ ꯑꯋꯥꯃꯩꯆꯥꯛ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯈꯥꯡꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯕ ꯈꯨꯜꯁꯤꯗ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯃꯆꯤꯟ ꯃꯅꯥꯎ 5 ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ 5 ꯑꯁꯤꯒꯤ ꯃꯤꯡꯅ ꯇꯣꯝꯆꯧ, ꯇꯌꯥꯏ, ꯌꯥꯏꯃ, ꯌꯨꯍꯦꯟ ꯑꯃꯗꯤ ꯅꯅꯥꯎꯅꯤ꯫ ꯃꯈꯣꯏ 5ꯁꯤ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ 5ꯅꯁꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯃꯛꯅꯤ ꯈꯟꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯅꯅꯥꯎꯗꯤ ꯃꯈꯣꯏ 4ꯗꯒꯤ ꯈꯔ ꯈꯦꯟꯅꯩ꯫ ꯃꯍꯥꯛꯇꯤ ꯃꯌꯥꯝꯕ 4 ꯇꯣꯝꯆꯧ, ꯇꯌꯥꯏ, ꯌꯨꯍꯦꯟ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏ 4ꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯃꯇꯤꯛ ꯃꯒꯨꯜ ꯌꯥꯝꯅ ꯂꯩꯕ ꯍꯦꯜꯂꯤ꯫ ꯃꯍꯥꯛꯇꯤ ꯃꯌꯥꯝꯕ 4 ꯃꯈꯣꯏ ꯄꯨꯟꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯇꯧꯕ ꯉꯝꯕ ꯑꯃꯗꯤ ꯃꯤꯅ ꯇꯧꯕ ꯇꯟꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡꯅ ꯐꯥꯎꯕ ꯇꯧꯕ ꯉꯝꯅꯗꯕ ꯊꯕꯛꯁꯨ ꯃꯥꯅ ꯍꯦꯛꯇ ꯂꯥꯏꯅ ꯇꯧꯕ ꯉꯝꯕ ꯃꯒꯨꯜ ꯀꯌꯥ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯐꯅ ꯐꯔꯕꯁꯨ ꯃꯄꯥꯡꯒꯜ ꯐꯅ ꯀꯜꯂꯕꯁꯨ ꯅꯅꯥꯎ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯨꯜꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯒ ꯑꯃꯗꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯌꯥꯝꯕꯁꯤꯡꯅ ꯃꯥꯕꯨ ꯅꯝꯗꯅ ꯄꯨꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯉꯥ ꯑꯃꯇ ꯐꯥꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯥꯝꯕꯁꯤꯡꯅ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯇꯧ ꯑꯔꯦꯝꯕꯗ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤꯗ ꯃꯌꯥꯝꯕꯁꯤꯡꯗꯨ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯁꯤꯡꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯈꯥꯏꯗꯣꯛꯅꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃꯅ ꯃꯈꯣꯏ 4ꯒꯤ ꯃꯔꯛꯇꯒꯤ 2 ꯑꯃꯅ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯔꯒ ꯈꯨꯟꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯄꯤꯔꯝꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ 2 ꯑꯃꯅ ꯌꯨꯝꯗ ꯂꯩꯍꯧꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯃꯗꯨꯅ ꯈꯨꯟꯗꯨꯗ ꯊꯣꯛꯂꯒ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯈꯨꯟꯖꯥꯁꯤꯡꯅ ꯇꯧꯔꯤꯕꯗꯨ ꯌꯥꯎꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯃꯥꯒꯤ ꯊꯣꯛꯄꯗꯨꯅ ꯂꯩꯔꯤꯕ꯫ ꯅꯅꯥꯎ ꯄꯥꯠꯇꯨꯒꯤ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯕ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨꯗ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯍꯪꯉꯣꯏ ꯃꯆꯥꯗꯨꯕꯨ ꯆꯛ ꯆꯛ ꯊꯤꯟꯕ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯁꯨꯝꯅꯁꯨ ꯍꯪꯉꯣꯏꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯖꯔꯤ, ꯍꯪꯉꯣꯏ, ꯅꯪ ꯑꯩꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯑꯩꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯑꯩꯁꯦ ꯌꯥꯝ ꯇꯜꯂꯤ, ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯆꯩꯌꯦ꯫ ꯑꯗꯣ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯒꯅ ꯆꯩꯕ ꯌꯥꯎꯗꯕ꯭ꯔꯣ? ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯑꯗꯨꯝ ꯆꯩ꯫ ꯅꯅꯥꯎꯒꯤ ꯃꯇꯧꯗꯨ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯃꯌꯥꯝꯕ ꯇꯌꯥꯏꯅ ꯎꯔꯝꯃꯤ꯫ ꯇꯌꯥꯏꯗꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯂꯥꯛꯄꯗ ꯄꯥꯠꯇꯨꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯨꯗ ꯂꯩꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯐꯝꯂꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯌꯥꯏ ꯃꯅꯥꯎ ꯅꯨꯄꯥ ꯅꯅꯥꯎꯗ ꯌꯦꯡꯅ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯋꯥꯔꯤꯕꯗꯨꯒꯤ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦꯗ꯫ ꯏꯅꯦꯗꯤ
ꯋꯥꯈꯜꯁꯤ ꯀꯌꯥꯗ ꯋꯥꯔꯨꯔꯦ ꯑꯗꯨꯏꯅꯦ ꯇꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎꯈꯣꯡꯁꯦ ꯀꯔꯝꯅ ꯌꯨꯝ ꯇꯝꯅ ꯄꯨꯒꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜꯁꯤ ꯀꯌꯥꯗ ꯋꯥꯔꯨꯔꯦ ꯀꯨꯏꯔꯕꯅꯤ ꯏꯅꯦꯅ ꯂꯩꯔꯛꯏꯁꯦ ꯏꯆꯥ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯅꯪꯅꯅꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇ ꯏꯅꯦꯒꯤ ꯌꯨꯝ ꯇꯝꯅ ꯎꯈꯣꯡꯁꯦ ꯄꯨꯕꯤꯌꯨꯕ ꯇꯌꯥꯏ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯎꯈꯣꯡꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯅꯦ ꯎꯈꯣꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯩ ꯏꯇꯣꯝꯇꯗꯤ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯑꯍꯜ ꯅꯨꯄꯤꯗꯨ ꯇꯌꯥꯏꯒꯤ ꯋꯥꯗꯨꯗ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯂꯛꯏ ꯇꯌꯥꯏꯁꯨ ꯑꯍꯜ ꯅꯨꯄꯤꯗꯨ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯅꯦ ꯍꯥꯎꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯀꯃꯥꯏꯅ ꯀꯔꯝꯅ ꯄꯨꯁꯤꯒꯦ ꯃꯤ 4-5ꯅ ꯐꯥꯎꯕ ꯄꯨꯕꯗ ꯋꯥꯔꯒꯗꯧꯕꯅꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯅꯅꯥꯎꯁꯤꯡꯗꯨꯕꯨ ꯄꯥꯠꯇ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯔꯣ ꯑꯇꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯅꯥꯎꯗꯤ ꯂꯩꯍꯧꯗ꯭ꯔꯅꯦ ꯃꯥꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯍꯦꯛꯇ ꯊꯥꯡꯈꯤꯅꯤ ꯃꯗꯨꯒꯤ ꯊꯥꯖꯕꯗꯣ ꯏꯅꯦꯗ ꯂꯩꯅꯦ ꯅꯅꯥꯎꯗꯨꯕꯨ ꯂꯩꯍꯧꯕꯔꯣ ꯅꯪ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯒꯦꯔꯣ ꯌꯥꯅꯤ ꯏꯅꯦ ꯀꯧꯔꯨꯗ꯭ꯔꯁꯨ ꯇꯨ ꯑꯁꯤꯗ ꯇꯧꯔꯤꯁꯤ ꯑꯩ ꯀꯧꯔꯛꯀꯦ ꯏꯅꯦ ꯁꯤꯗ ꯉꯥꯛꯇ ꯂꯩꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯅꯥꯎꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯅꯅꯥꯎꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯇꯌꯥꯏꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯏꯍꯦ ꯅꯅꯥꯎꯗꯤ ꯉꯁꯥꯏꯗꯒꯤ ꯑꯁꯤꯗ ꯂꯩꯔꯤ ꯋꯥ ꯑꯣꯏꯔꯦ ꯏꯅꯦꯗꯤ ꯋꯥꯕ ꯍꯦꯃꯟꯈꯤꯕꯅ ꯏꯆꯥꯁꯦ ꯂꯩꯕꯒ ꯑꯝꯇ ꯎꯔꯨꯗ꯭ꯔꯦꯅꯦ ꯃꯥꯅ ꯁꯤ ꯂꯩꯔꯕꯗꯤ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯑꯁꯨꯝꯅ ꯇꯌꯥꯏꯗꯨ ꯅꯅꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯅꯅꯥꯎꯕꯨ ꯀꯧꯔꯛꯂꯤ ꯅꯅꯥꯎ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯏꯅꯥꯎꯕꯨ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯅꯅꯥꯎ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯐꯠꯂꯝꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯂꯤ ꯇꯌꯥꯏ ꯇꯥꯆꯧ ꯆꯤꯟꯗꯦ ꯍꯪꯉꯣꯏꯁꯦ ꯃꯇꯣꯝꯇ ꯂꯩꯔꯝꯕ ꯑꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯒ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯇꯌꯥꯏ ꯍꯥꯏꯐꯦꯠ ꯈꯥꯎꯗꯦꯝꯂꯒ ꯑꯗꯨꯗꯤ ꯏꯅꯥꯎꯕꯨ ꯏꯌꯥꯝꯕꯒ ꯊꯕꯛ ꯑꯝꯇ ꯇꯧꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯌꯥꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣꯀꯣ ꯅꯌꯥꯝꯕ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯒꯦꯀꯣ ꯅꯪꯒꯤ ꯍꯪꯉꯣꯏꯗꯣ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣꯀꯣ ꯑꯁꯤꯗ ꯏꯅꯦꯁꯤ ꯉꯥꯏꯗꯨ ꯂꯩꯍꯧꯔꯤ ꯇꯌꯥꯏꯗꯨ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯅꯅꯥꯎꯁꯨ ꯇꯌꯥꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯍꯪꯉꯣꯏꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯂꯩꯍꯧꯔꯣ ꯆꯠꯂꯒꯦ ꯇꯌꯥꯏꯅ ꯀꯧꯔꯤ ꯍꯌꯦꯡꯂ ꯍꯣꯔꯦꯟꯂ ꯑꯃꯨꯛ ꯑꯩꯒ ꯄꯨꯟꯅ ꯁꯥꯟꯅꯁꯤꯀꯣ ꯁꯤꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯦ ꯇꯌꯥꯏꯗꯨ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯅꯅꯥꯎ ꯂꯥꯛꯄ ꯍꯧꯔꯝꯗꯕꯗꯨꯗ ꯑꯁꯨꯝꯅ ꯀꯧꯔꯛꯂꯤ ꯅꯅꯥꯎ ꯂꯥꯛꯑꯣꯗꯅ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯨ ꯏꯅꯦꯁꯦ ꯉꯥꯏꯔꯒ ꯂꯩꯔꯦꯅꯦ ꯅꯅꯥꯎ ꯇꯍꯥ ꯂꯩ ꯇꯌꯥꯏ ꯅꯅꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯍꯪꯉꯣꯏꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯑꯗꯨꯒ ꯇꯌꯥꯏ ꯑꯃꯗꯤ ꯑꯍꯜ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯤ ꯅꯅꯥꯎ ꯑꯍꯜ ꯅꯨꯄꯤꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯅꯦ ꯀꯩ ꯍꯥꯏꯒꯦ ꯑꯍꯜ ꯅꯨꯄꯤꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯆꯥꯗꯤ ꯉꯁꯥꯏꯗꯒꯤ ꯑꯁꯤ ꯂꯩꯔꯤ ꯋꯥ ꯑꯣꯏꯔꯦ ꯏꯅꯦꯗꯤ ꯎꯔꯨꯗ꯭ꯔꯦꯗꯅ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯅꯔ ꯈꯪꯗ꯭ꯔꯦ ꯅꯌꯥꯝꯕꯁꯤꯅ ꯍꯥꯏꯔꯒ ꯈꯪꯏ ꯅꯪꯕꯨ ꯑꯇꯣꯞꯄ ꯊꯕꯛꯀ ꯂꯩꯕꯔꯣ ꯂꯩꯇꯤꯌꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯌꯥꯝꯕꯒ ꯇꯧꯔꯒ ꯏꯆꯥꯕꯨ ꯁꯤꯒꯤ ꯎꯈꯣꯡꯁꯦ ꯏꯅꯦꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯅꯅꯥꯎ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯎꯈꯣꯡꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯎꯈꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯅꯥꯎꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯌꯥꯏꯅ ꯇꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯅꯥꯎ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯏꯌꯥꯝꯕꯒ ꯇꯧꯁꯤ ꯌꯥꯅꯤ ꯇꯌꯥꯏꯒ ꯏꯅꯦꯒ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩ ꯆꯠꯄ ꯍꯧꯖꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯅꯥꯎ ꯎꯈꯣꯡꯗꯨꯕు ꯐꯠ ꯂꯥꯎꯅ ꯂꯤꯡꯖꯨꯝꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯅꯅꯥꯎꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯅꯥꯎꯒꯤ ꯃꯌꯥꯝꯕ ꯇꯌꯥꯏ ꯑꯃꯗꯤ ꯑꯍꯜ ꯅꯨꯄꯤꯗꯨ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯍꯜ ꯅꯨꯄꯤꯗꯨ ꯅꯅꯥꯎꯗ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯞꯅ ꯇꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯍꯧꯔꯁꯤ ꯅꯅꯥꯎꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯅꯥꯎꯅ ꯃꯥꯡꯗ ꯆꯠꯂꯒ ꯇꯌꯥꯏ ꯑꯃꯗꯤ ꯑꯍꯜ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯅꯅꯥꯎꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤ ꯅꯅꯥꯎ ꯑꯁꯨꯝ ꯎꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯒꯤ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯑꯉꯥꯡ ꯈꯔꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯅꯅꯥꯎ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯇꯣꯟ ꯅꯣꯏꯕꯨ ꯀꯩ ꯁꯥꯟꯅꯩꯅꯣ ꯏꯇꯣꯟꯗꯨ ꯁꯣꯔꯒ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯤ ꯃꯨꯊꯤ ꯄꯤꯁꯛ ꯅꯥꯎꯇꯣꯟ ꯃꯈꯣꯏꯅ ꯆꯦꯜꯂꯤꯗꯅ ꯑꯗꯨꯒ
ꯑꯩꯅꯅꯦ ꯇꯥꯟꯅꯩꯕ ꯅꯅꯥꯎ ꯅꯣꯛꯐꯦ ꯇꯧꯅ ꯏꯁ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯌꯥꯕ꯭ꯔꯣ ꯏꯇꯣꯟ ꯌꯥꯏ ꯌꯥꯎꯕ ꯑꯗꯣ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯥꯟꯅꯕ ꯇꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯕ ꯇꯥꯕ ꯏꯇꯣꯟ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯌꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯄꯨꯂꯞꯅ ꯍꯣꯏ ꯌꯥꯏꯌꯦ ꯅꯅꯥꯎ 이톤기 ꯃꯇꯧꯗꯨꯗ ꯅꯣꯛꯂꯤ ꯑꯗꯨꯒ 이톤ꯕꯨ ꯈꯨꯠꯈꯠꯂ ꯀꯧꯁꯤꯜꯂꯛꯂꯤ 이톤 ꯑꯗꯣ ꯅꯪ ꯁꯤꯗ ꯍꯥꯟꯅ ꯂꯥꯎꯅꯦ 이톤ꯁꯨ ꯅꯅꯥꯎꯅ ꯀꯧꯔꯤꯕꯗꯨ ꯐꯠ ꯂꯥꯎꯅ ꯅꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤ ꯀꯩ ꯍꯥꯏꯒꯦ ꯅꯅꯥꯎ 이톤ꯕꯨ ꯅꯣꯛꯐꯦ ꯇꯧꯅ ꯌꯦꯡꯂꯝꯂꯒ 이톤ꯒꯤ ꯃꯁꯥꯗꯨ ꯐꯠ ꯂꯥꯎꯅ ꯊꯥꯡꯒꯠꯂꯒ ꯃꯥꯅ ꯉꯁꯥꯏ ꯂꯦꯡꯖꯨꯝꯗ ꯄꯨꯔꯛꯈꯤꯕ ꯎꯈꯣꯡꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤ 이톤ꯗꯤ ꯅꯅꯥꯎꯅ ꯇꯧꯔꯛꯂꯤꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ ꯄꯤꯛꯂꯕ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯈꯨꯕꯥꯛꯀ ꯈꯨꯔꯤ ꯑꯗꯨꯒ ꯅꯅꯥꯎꯗ ꯍꯔꯥꯎꯅ ꯌꯦꯡꯖꯔꯤ ꯅꯅꯥꯎꯅ ꯇꯧꯔꯤꯕꯗꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯛꯍꯧꯕ ꯇꯌꯥꯏ ꯑꯃꯗꯤ ꯑꯍꯜ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯎꯔꯝꯃꯤ ꯇꯌꯥꯏꯗꯨ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯍꯩ ꯅꯅꯥꯎ ꯅꯪꯁꯤ ꯃꯊꯧ ꯂꯩꯕ ꯆꯥꯗꯦꯗꯀꯣ 이톤ꯗꯣ ꯑꯃꯨꯛꯇ ꯃꯈꯥꯗ ꯊꯥꯡꯗꯧ ꯂꯨꯝꯈ꯭ꯔꯕ ꯎꯈꯣꯡꯗꯨꯒ 이톤ꯒꯅꯅꯦ ꯄꯨꯟꯈꯤꯕꯗ ꯅꯪ ꯊꯥꯡꯕ ꯉꯝꯗꯕꯗꯒꯤ 이톤ꯗ ꯇꯥꯔꯛꯄ ꯇꯥꯔꯦ ꯃꯈꯨꯠ ꯃꯈꯣꯡꯒ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯦ ꯑꯍꯜ ꯅꯨꯄꯤꯗꯨꯅꯁꯨ ꯅꯅꯥꯎ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ 이스 이톤ꯗꯣ ꯃꯈꯥꯗ ꯊꯥꯡꯗꯧꯅꯦ ꯇꯌꯥꯝꯕꯅ ꯍꯥꯏꯕꯁꯤ ꯇꯥꯎꯅꯤ ꯅꯪꯕꯣ ꯅꯅꯥꯎꯗꯨ ꯅꯣꯛꯂꯒ ꯇꯌꯥꯏ ꯑꯃꯗꯤ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ 이톤ꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ 이톤 ꯅꯪ ꯐꯖꯅ ꯆꯦꯅ ꯄꯥꯏꯌꯨꯀꯣ ꯑꯗꯨꯒ ꯇꯣꯡꯉꯨꯀꯣ ꯌꯧꯒꯗꯕ ꯌꯥꯝ ꯋꯥꯠꯇ꯭ꯔꯦ ꯍꯣꯏ ꯅꯅꯥꯎꯗꯣ ꯑꯃꯨꯛ 이톤ꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯃꯨꯊꯤ ꯄꯤꯁꯛ ꯅꯈꯣꯏ ꯁꯥꯟꯅꯔꯣꯀꯣ ꯑꯩꯅꯦ 이톤 ꯉꯁꯤꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯅꯅꯥꯎꯒꯤ ꯋꯥꯍꯩꯗꯨ ꯄꯤꯁꯛꯇꯨ ꯅꯅꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯇꯜꯂꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯁꯨ ꯎꯈꯣꯡꯗ ꯇꯣꯡꯒꯦ 이톤ꯇꯪ ꯄꯨꯈꯤꯅꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯥꯛꯀꯦ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯣꯡꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯁꯤ 이톤ꯇꯪ ꯄꯨꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨ ꯃꯃꯥꯡꯗꯁꯨ ꯑꯩ ꯄꯨꯈꯤꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕꯅꯦ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯅꯅꯥꯎꯗꯨ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯧꯗꯨ ꯅꯣꯛꯂꯒ ꯅꯣꯏꯁꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯍꯌꯦꯡꯁꯦ ꯅꯣꯏ ꯄꯨꯂꯞ ꯁꯤꯗ ꯐꯖꯅ ꯅꯁꯥꯒꯗꯣ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂ ꯂꯩꯔꯝꯃꯣ ꯑꯗꯨꯒ ꯅꯣꯏ ꯄꯨꯂꯞ ꯄꯨꯔꯒꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯍꯩ ꯆꯥꯕ ꯆꯠꯄ ꯃꯐꯝꯗꯣ ꯑꯗꯨꯗ ꯌꯥꯏꯀꯣ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯄꯨꯂꯞꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯁꯨꯝꯅ ꯅꯅꯥꯎꯗꯨ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯎꯈꯣꯡꯗꯨ ꯃꯐꯝ ꯆꯥꯅ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯕꯤꯔꯝꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯅꯥꯎ ꯃꯌꯥꯝꯕ ꯑꯅꯤ ꯌꯨꯍꯦꯟ ꯑꯃꯗꯤ ꯇꯣꯝꯆꯧ ꯃꯈꯣꯏ ꯑꯅꯤ ꯅꯝꯗꯅ ꯄꯥꯠꯇ ꯉꯥ ꯐꯥꯎ ꯄꯨꯔꯛꯂꯤ ꯌꯨꯍꯦꯟ ꯑꯃꯗꯤ ꯇꯣꯝꯆꯧ ꯃꯈꯣꯏ ꯑꯅꯤꯅ ꯍꯤ ꯑꯃꯗ ꯇꯣꯡꯂꯤ ꯑꯗꯨꯒ ꯅꯅꯥꯎꯅ ꯃꯥꯅ ꯅꯝꯗꯅ ꯃꯔꯩ ꯇꯧꯔꯒ ꯃꯇꯣꯝꯇ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯅꯅꯥꯎ ꯍꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯒ ꯈꯣꯏꯖꯩꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯅꯥꯝꯃ ꯑꯃꯅ ꯃꯥꯒꯤ ꯈꯣꯏꯗ ꯂꯛꯂꯤꯕ ꯉꯁꯥꯡ ꯃꯆꯥꯗꯨ ꯄꯥꯏꯔꯤ ꯑꯗꯨꯒ ꯉꯁꯥꯡ ꯃꯆꯥꯗꯨꯕꯨ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯔꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯨꯍꯦꯟꯅ ꯃꯌꯥꯝ ꯑꯍꯟ ꯇꯣꯝꯆꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯇꯥꯆꯧ ꯑꯩꯈꯣꯏ ꯅꯅꯥꯎꯁꯤ ꯑꯝꯇ ꯌꯦꯡꯉꯨ ꯇꯣꯝꯆꯧ ꯌꯨꯍꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯅꯅꯥꯎꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯅꯥꯎ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ ꯅꯅꯥꯎ ꯇꯣꯝꯆꯧꯗ ꯐꯠ ꯌꯦꯡꯂꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯤ ꯉꯥ ꯐꯥꯔꯤꯅꯤ ꯇꯣꯝꯆꯧ ꯁꯥꯎꯅ ꯑꯩꯈꯣꯏꯕꯨ ꯅꯉꯣꯟꯗ ꯉꯁꯥꯡ ꯐꯥꯔꯒ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯈꯤꯕ꯭ꯔꯕ ꯅꯅꯥꯎ ꯂꯠꯂ ꯇꯧꯅ ꯍꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯅꯗꯦ ꯍꯥꯏꯅ ꯄꯨꯔꯛꯂꯒ ꯅꯪꯗꯤ ꯉꯁꯥꯡꯗꯨꯗ ꯉꯁꯥꯏꯗꯒꯤ ꯉꯥꯎꯔꯤꯕ ꯑꯣꯏꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯤ ꯑꯌꯨꯛꯁꯤꯒꯤ ꯉꯥ ꯀꯌꯥ ꯐꯥꯔꯒꯦ ꯉꯁꯥꯡꯁꯦ ꯁꯤ ꯐꯥꯔꯦ ꯇꯣꯝꯆꯧ ꯅꯅꯥꯎꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯌꯥꯔꯦ ꯅꯅꯥꯎ ꯅꯪ ꯌꯨꯝꯗ ꯆꯠꯂꯝꯕ ꯌꯥꯔꯦ ꯆꯠꯂꯣ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯦ ꯅꯅꯥꯎꯗꯤ ꯇꯣꯝꯆꯥꯅ ꯑꯗꯨꯛ ꯁꯥꯎꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯁꯨ ꯅꯥꯆꯨꯡꯗꯕ ꯑꯃꯒꯨꯝꯅ ꯃꯌꯥꯒꯗꯨ ꯍꯤꯒꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯑꯩꯌꯥ ꯑꯁꯦꯡꯕ꯭ꯔꯣ ꯇꯥꯆꯧ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯆꯥꯛꯅ ꯆꯥꯛꯂꯝꯕꯅꯦ ꯑꯩ ꯆꯠꯂꯝꯃꯒꯦ ꯆꯠꯂꯦ ꯇꯣꯝꯆꯧꯗꯤ ꯅꯅꯥꯎꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛ ꯁꯥꯎꯅ ꯅꯅꯥꯎꯗ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯅꯅꯥꯎꯗꯤ ꯇꯣꯝꯆꯧꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯄꯥꯠꯇꯨꯒꯤ ꯃꯄꯥꯟ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯅꯥꯎꯒꯤ ꯃꯌꯥꯝꯕ ꯃꯔꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯩ ꯇꯤꯛꯂꯤ ꯅꯅꯥꯎꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕ ꯃꯈꯩ
Nanaugi mayam maridu nanauna tumthakre khanglabada mayamata yaina asumna hairaqli. Aikhoi gi nanau sibo karam thoklagadaba. Magi khanbada aise pathapom da khangtre. Yuhena mo haire. Hoine kamai tawduino. Gyan tadabra hairbasu hekta tai. Aduga gyan taro hairagana hekta tade. Karigumba kanda angang masaga manabagumna tawba. Aduga karigumba kanda namo aikhoidagi hena gyalaw singlebugumna tarokba. Aidi marak-marakta magi mongsa wakal hek manglibani. Yaimana ngasasu yengudo. Mana ngamliba haibabu patagi prap halaklaga chaklabe sak TV haidana angang masaga chapmanana ningaiga tawi. Adaisu inause waramlani adunani mana tawjaisi khandoklaga kaisu haijri. Aduga chakto papa TV raga adum pizarini. Asi hairaga yaima soru sangna mutang hondoi aduga amuk asumna makha tarakli. Aduga di kaidore tasawna halaklaga maduda hairku wado madu tabada kayadi sawningle. Mama tamduda yumdaga lerem thoklabadi khanggadonima. Tomso manau singi wado muna taraba matung wakal phajana khallaba tungda asumna hairaqli. Inausa hayengdagi di sumai tawrasi. Nanause mana tawjaninglibase adum tawjarasano. Aikhoi mangona karishu hairagumsi. Tomsogi wada yuhen ngakna asumna hanglakli. Kaigino taso ainadi mabu phaningbagi ngang masakpa tawribanido. Ado manadi karishu na sungde. Henado aikhoi saunaba tarakpa ngakta oina tawi. Adunane mana tawningbu tawrasano aikhoi kanana su thinglaroi siaribase. Makhoi singnu pulapna hoidaso tomsongna hayengdi aikhoi puna ayuk nganta nanauna hawgatringai lona tumina karishu hairamdabida pata chalasi. Ma adu mana tumjaning matamda adu phawba tumjarasano. Aduga imungi thabai khang khunja sing mateng pangpa loina aikhoi puna halakla matungda tawminarasi. Aikhoi puna pata chatlabadi ngasu thuna pharni matamsu kuina sanglare. Aduna halaklaga thabak singse tawminaba loina yani. Kari hagina khoibo aina haribase. Tomsaugi wadu tabada makhoi singdu punna asumna khumnarakli. Hoi yai taso asumna makhoi singdu puna wa khanaraba matung magi phamungda kakhatuna tumna sangnakre. Nongale mathangi numit haibadu lakli. Nanaugi mayam maridu lona tumin hawgatnaraga nanauda kai shwairamdana patana lakli. Nanaudi kaishu khangdabanina ningaidana tumli. Nanau asum tumlambadagi mamitu noiduna hawgalakli aduga akoibudu yenglai. Nanau akoibudu ngahak tumina yengla matungda matomta wakalda asumna khanjarakli. Pungsisu panyam thengsilakle tasaw hoisu kanapta leite koino moi loina aibu hundu amaga pata punaga sakrabajalo. Nanau wakala sikhalaba tungda man hiplibu phamungdagi kumtharakli aduga masinda tapna asumna soli. Mapandaga leramba yaida amta thoklaga yemkhige. Asi haraga nanau mapana thoklai adubu kanasu leiramje. Nanau kanasu leiramdabaduda mayam maridubu hauna kaurami adubu kanasu kumlakje. Nanau kanasu kumlaktrabaduda yamna ngaklami. Mahak ngakna masina tapna sumna haijari. Kuino kanapta kumlakte. Apata ai haudana loina sakibo oirongani. Ai pata satuna halakti yemkhige. Asumna nanau thuna yangna makhongdu thangduna patamna lakle. Mahangna pat yarupa matamda laptakna mayam marina himada tongduna sakribda uri. Nanau patuki mapanda prabhupsen sili aduga mayam singna tanaba haiduna kana laurakli. Tasaw tayai ngaikhu koigino ai hudu miduba ai laki ngaikhoba lakhuo ai labu lau. Nanau na dumna laurakpaduda mayam singdu loina tarami. Nanaugi khonseldu tabada yaimana makoktu pairaga asumna hairakli. Yaroidori yaimagi wada tayaina chaithalai. Hey tumilayo mana thokpa adum lausani. Aikhoida magi manakta thabuk loidri phawba hanbidraga loire. Nanaudu mayam singduna kaisu kumlaktabaduda amuk hanna kaurakli. Tasaw tayai ai lake. Nanauna amuk hanna kaurakpududa yuhen asumna kumlai. Ngasidi nayam akhoi singoina puna chatli. Nangdi yumda laiduna nangna tawningbado adum tawraga leiramlo. Aduga mana ngarang
ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥ ꯑꯃ ꯈꯟꯅꯔꯦ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗꯅꯦ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯔꯒꯨꯝꯁꯦ ꯍꯥꯏꯗꯅ ꯅꯪꯅ ꯇꯧꯖꯅꯤꯡꯕꯗꯣ ꯑꯗꯨꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯌꯨꯍꯦꯟꯒꯤ ꯋꯥꯍꯩꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗ ꯇꯌꯥꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯅꯤꯡꯇꯝꯅ ꯇꯧꯖꯕ ꯌꯥꯔꯅꯤ ꯅꯌꯥꯝꯕ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯊꯤꯡꯂꯔꯣꯏ ꯏꯅꯥꯎꯒꯤꯗꯤ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄ ꯍꯥꯏꯕꯁꯤꯗꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯇꯟꯕ ꯊꯕꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯈꯪꯗꯨ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯂꯩꯖꯍꯧꯔꯣ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯅꯠꯇ꯭ꯔꯒ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯒꯦ ꯍꯥꯏꯔꯕꯁꯨ ꯍꯦꯛ ꯁꯥꯟꯅꯔꯝꯃꯣ ꯑꯗꯨꯒ ꯆꯥꯛꯇꯤ ꯅꯌꯥꯝꯕ ꯑꯩꯈꯣꯏꯅ ꯍꯜꯂꯛꯂꯒ ꯊꯣꯡꯂꯒ ꯆꯥꯔꯁꯤꯀꯣ ꯅꯪꯅ ꯆꯥꯛꯀ ꯊꯣꯡꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯌꯥꯝꯕꯁꯤꯡꯁꯤꯗꯤ ꯅꯣꯡꯃꯇ ꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯔꯤꯕ ꯊꯦꯡꯂꯦ ꯅꯪꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯩꯔꯕꯗꯤ ꯄꯨꯡꯁꯦ ꯈꯪꯍꯧꯔꯣꯏꯗꯧꯔꯤ ꯆꯠꯂꯁꯤ ꯅꯅꯥꯎ ꯅꯌꯥꯝꯕ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯁꯨꯝꯅ ꯅꯅꯥꯎꯒꯤ ꯃꯌꯥꯝꯕꯁꯤꯡꯗꯨ ꯃꯈꯨꯠꯇ ꯅꯧ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯅꯥꯎꯗꯤ ꯄꯥꯠꯇꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯥꯎꯍꯧꯔꯤ ꯅꯅꯥꯎ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯥꯎꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯤ ꯉꯁꯤ ꯇꯥꯖꯧ ꯍꯣꯏꯒꯤ ꯃꯇꯧꯁꯦ ꯑꯩꯕꯨ ꯃꯈꯣꯏꯅ ꯊꯥꯖꯗꯕꯒꯤꯅꯤꯀꯣ ꯀꯔꯝꯅꯁꯨ ꯊꯥꯖꯒꯅꯤ ꯃꯣꯏꯅ ꯑꯩꯕꯨ ꯅꯣꯡꯃꯇ ꯑꯩꯅꯁꯨ ꯃꯈꯣꯏꯅ ꯍꯔꯥꯎꯅꯕ ꯑꯃꯠꯇꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯕ ꯊꯕꯛꯇꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯑꯃꯨꯛꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯃꯈꯣꯏꯅ ꯁꯥꯎꯅꯤꯡꯅꯕ ꯉꯥꯡꯅꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯅꯕꯗꯅꯤ ꯑꯩꯅ ꯇꯧꯗꯨ ꯂꯥꯛꯂꯤꯕ ꯅꯅꯥꯎ ꯑꯁꯤ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯖꯧ ꯍꯣꯏꯅ ꯍꯥꯏꯕ inba ꯃꯈꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯑꯩ ꯇꯧꯔꯣꯏꯒꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯕꯣꯛꯅ ꯑꯩꯒꯤ ꯄꯤꯔꯝꯕ ꯈꯣꯏꯗꯣ ꯃꯗꯨ ꯂꯧꯔꯒꯦ ꯉꯁꯤꯗꯤ 이봉은 섹시나 루나 시네르모 ꯈꯣꯏꯖꯩꯗꯣ ꯃꯗꯨ ꯁꯤꯖꯤꯟꯅꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯅꯥꯎ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯉꯥꯔꯒ ꯂꯩꯔꯤꯕ ꯃꯕꯣꯛꯅ ꯄꯤꯔꯝꯕ ꯈꯣꯏꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯅꯅꯥꯎ ꯈꯣꯏꯗꯨꯕꯨ ꯄꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯅꯥꯎꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯤ ꯅꯅꯥꯎꯅ ꯆꯍꯤ 8 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯅꯅꯥꯎ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯃꯌꯥꯝ ꯃꯔꯤꯒ ꯄꯨꯟꯅ ꯁꯥꯟꯅꯔꯤ ꯅꯅꯥꯎꯅ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯅꯅꯥꯎꯕꯨ ꯃꯕꯣꯛꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯅꯅꯥꯎ ꯅꯪꯕꯨ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯅꯅꯥꯎ ꯃꯕꯣꯛꯅ ꯀꯧꯔꯤꯕꯗꯨ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯇꯥꯁꯤꯟꯅꯔꯝꯗꯦ ꯅꯅꯥꯎ ꯑꯗꯨꯃꯛ ꯀꯩꯁꯨ ꯇꯥꯗꯕ ꯃꯒꯨꯝꯅ ꯃꯌꯥꯝ ꯃꯔꯤꯗꯨꯒ ꯁꯥꯟꯅꯔꯤ ꯃꯕꯣꯛꯇꯨ ꯅꯅꯥꯎꯅ ꯀꯩꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯤ ꯍꯥꯏ ꯅꯅꯥꯎ ꯂꯥꯎꯅꯤ ꯅꯪꯕꯣ ꯕꯨꯕꯣꯛ ꯀꯩꯅꯣꯝꯃ ꯄꯤꯒꯦꯅꯦ ꯏꯁꯨꯗ ꯅꯅꯥꯎ ꯍꯟꯗꯛꯇꯤ ꯃꯕꯣꯛꯅ ꯀꯔꯤꯒꯨꯝꯕ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯐꯠꯂꯥꯎꯅ ꯁꯥꯟꯅꯕꯗꯨ ꯂꯦꯞꯂꯒ ꯏꯃꯨꯡ ꯇꯝꯅ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯤ ꯕꯨꯕꯣ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯅꯥꯎ ꯃꯕꯣꯛꯀꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯜꯂꯤ ꯃꯕꯣꯛꯇꯨ ꯅꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯤ ꯅꯅꯥꯎꯗꯨ ꯃꯕꯣꯛꯇ ꯈꯧꯔꯥꯡꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤ ꯕꯨꯕꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯄꯤꯗꯣꯏꯅꯣ ꯃꯕꯣꯛꯇꯨ ꯅꯅꯥꯎꯒꯤ ꯃꯃꯥꯏꯗ ꯁꯥꯟꯅꯔꯨꯕꯒꯤ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯁꯥꯁꯤꯡ ꯇꯥꯔꯛꯂꯤꯕꯗꯨ ꯃꯈꯨꯠ ꯑꯁꯣꯟꯕꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯒ ꯅꯅꯥꯎꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯉꯁꯤꯗꯤ ꯏꯁꯨꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯣꯏꯁꯦ ꯏꯁꯨꯗ ꯄꯤꯔꯒꯦ ꯅꯌꯥꯝꯕꯁꯤꯡꯒꯤꯁꯨ ꯕꯨꯕꯣꯛꯅ ꯑꯃꯃꯝ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯏꯁꯨꯗ ꯄꯤꯔꯒꯦ ꯃꯔꯝꯗꯤ ꯏꯁꯨꯗꯤ ꯅꯌꯥꯝꯕꯁꯤꯡꯒ ꯃꯥꯟꯅꯗꯕ ꯃꯒꯨꯜ ꯈꯔ ꯆꯦꯜꯂꯤ ꯅꯪꯒꯤ ꯅꯒꯨꯜꯁꯦ ꯅꯄꯨꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯅꯄꯨꯒꯤ ꯈꯣꯏꯁꯦ ꯅꯪꯅ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯅꯁꯨ ꯁꯤꯖꯤꯟꯅꯕ ꯉꯝꯂꯣꯏ ꯅꯅꯥꯎꯗꯨ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯃꯕꯣꯛꯇꯨꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯤ ꯑꯗꯨꯒꯅꯦ ꯈꯣꯏꯁꯦ ꯏꯁꯨꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯄꯥꯡꯒꯜꯅ ꯁꯥꯃꯨꯒꯨꯝꯅ ꯀꯜꯂꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯧꯀꯣ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯀꯣ ꯀꯩꯒꯤꯅꯣ ꯕꯨꯕꯣꯛ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯗꯤ ꯈꯣꯏꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯍꯟꯗꯈꯤꯒꯗꯧꯔꯤꯕ ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯟꯅ ꯅꯪꯅꯅꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯍꯟꯊꯔꯣꯏ ꯑꯗꯨꯒ ꯈꯣꯏꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯜꯁꯨ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯕꯨꯕꯣꯛ ꯑꯩ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯒꯦꯀꯣ ꯑꯩ ꯈꯣꯏꯁꯦ ꯐꯖꯅ ꯊꯝꯖꯟꯒꯦꯀꯣ ꯃꯕꯣꯛꯇꯨ ꯅꯅꯥꯎꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯑꯗꯨꯅꯤ ꯏꯁꯨꯁꯤꯗꯤ ꯁꯦ ꯂꯧꯖꯔꯣ ꯃꯕꯣꯛꯇꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯉꯥꯗꯨ ꯂꯩꯔꯤꯕ ꯈꯣꯏꯖꯩꯗꯨ ꯂꯧꯔꯒ ꯅꯅꯥꯎꯗ ꯄꯤ
Nanausu khoijedu lauraga harauduna songli. Nanaugi mataudu yenglaga maboktu pena noksari. Nanau asum tapna mamita uramliba taramliba singdu mami samlakli. Nanau khaluri wakhalna mami samkhrabada masinda tapna sumna soli. Is aidi ngahak wakhal amada tawruredana. Tasau hoido yam lapna satlambu tare. Asi harga nanau pata mukhana lakli aduga pat adugi mapana leplaga makut nama duna khoijidu pairi amadi nama amana khoidu pairaga mamai mayada thangatli aduga asumna haijari. Bubok nairambada nangse madik maya yamna lei hai aduna ngasidi nangina kunse yenglage ko. Nanau wahai si hairaga khoidu mayamaga makhoi marina tongduna sakriba hidu yongnabu hulami. Nanauna adumna tawbaduda khoidu mayama maridun tongliba hidugi mayaida chapchana tarami. Nanau harauna aya adudi khoi aibu hisitamna puro. Khoidu nanauna adumne haibaga nanaudu mayama maridun tongliba hidugi mayai chapchana phatlauna lepsilaklami. Nanaudi tawribaduda ngakpa harawa ani punsingre. Aduga nanaugi mayama maridi ngakpana nanauda maya karaga yenglaga leinari. Nanau mayama singi mataudu ubada nolaga sumna hairakli. Kadurage ya singdo amta umsilo. Tingkang sangbaga amta khangauroi. Nanaugi wahida mayama singdu mayada sasat umsinakri. Nanaudi mayama singi mataudu yenglaga nokna asumna makha tarakli. Taso tayai tatot ai asigi maning leiraga nga pharake. Nanaudu asi hairaga chatpa hui. Nanauni hek chatpa hubaga nanaugi mayamba yuhena asumna hairakli. Nanauni ko nang mane ko nate patsigi lerembi naga sayon toraga lakpa nate ko inoina urishibo mangdi nate ko taso aina leisibu aise tumdana manglaba ko. Asi hairaga yuhen masama tomta mamaida sisit thajinse yuhengi mataududa tayaina asumna hairakli. Yengningdene kainu toidubo nangsu nanauga manartori. Kaino aina usi urise mang libra haidana yengthoi mini kaino. Adu baiba ahama thajanbaduda adum uribase taibangna khanglamani maduda mari mangarak amuk yengningde ko ai. Aina hajin thajalido thajadabaini. Yare udrona ngasaidagi aikhoina nauna makuta pariba abongna piramba madik mayai leba khoise. Yuhen tayagi waduda nanaugi kutta pariba khoidubu munna yengli. Yaimasu nanauda yenglaga asumna hairakli. Ngasidi abokna piramba ipugi khoise mathau pangba horabako. Abokna khoidasu hairamani khoise nanauna taba atei kanana su paiba amadi khoisigi magul singse sisinaba ngamloi haida jumlene. Aina mamangda kayarak aina hotnakrabani sungam khidabani aduga nanaunadi yaimagi wadu tomsongna marak thakre. Yare nanau nang maning lerek haidai leiro matamsi thengkrene. Nanau latlat tauna hoitaso asumna nanau mayama sing leribadugi maning thangma sarukta satkre. Aduga magi khoijeiduna makut namana pairaga nama mana khoidu pairaga asumna matomda tanabagi mongda haijari. Aina nang patsida hunbada karigumba ngalakadaba oiradi yamna sauba aikhoigi kunja singna ina saba yaba lawko. Aduga karigumba aina haribase lawoidaba leribadi aina marakta phaba ngasa ngamhai ngaton asigum oina lawko. Asi hairaga nanau magi khoidubu pata hulami. Nanauna khoidu he hunkhiba ngak leiraga magi khoida nga thubugi mongda tawraklami. Nanau magi khoiduna dumna tarakpaduda phatlauna khoijeidubu makunna chena paiduna chingkhanabu hotnarami. Adubu magi khoida lakliba ngaduna yamna saukhibanara nanau magi khoidu chingkhatpa ngamlamde. Nanau mana khoidu chingkhatpa ngamdabaduda masama tomta yamna ngaksarami aduga asumna soli. Ngasidi yamna lumdori. Ngana lumgi haina lumbada kayam lumdoriba. Asi hairaga nanau magi khoijeidu makhud ani sangna chena paisili aduga chingkhatnabu hotnarami. Adubu nanauna adumna tarakpaduda makhoina tongliba hidu khanghaudana thakthak ninglaklami. Mayambasingdu khanghaudana adumna tarakpadudadi khangprek khangi. Aduga mayambasingdugi maraktagi mayamba yuhena
पाखꯠꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯤ꯫ ꯀꯩꯅꯣ ꯂꯩꯔꯦ ꯂꯩꯔꯦꯝꯕꯤ ꯁꯥꯎꯔꯦ ꯄꯥꯠꯁꯤꯒꯤ ꯂꯩꯔꯦꯝꯕꯤꯗꯣ ꯑꯩꯈꯣꯏꯗ ꯁꯥꯎꯔꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯥꯠꯁꯤꯡ ꯉꯥꯁꯤꯡꯗꯣ ꯂꯣꯏꯅ ꯐꯥꯗꯣꯛꯄꯒꯤ ꯂꯩꯔꯦꯝꯕꯤ ꯁꯥꯎꯔꯦꯕ꯫ ꯇꯌꯥꯏꯅ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯅ ꯉꯥꯡꯕ ꯋꯥꯁꯤꯃ ꯖꯨꯒꯣꯠ ꯆꯥꯎꯕ ꯑꯝꯇ ꯍꯦꯛ ꯉꯥꯡꯗꯦ ꯇꯧꯔꯤꯕ ꯃꯤꯅ ꯀꯤꯗꯧꯕ ꯄꯥꯈꯠꯇ ꯋꯥ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯂꯗꯅ꯫ ꯑꯁꯣꯝꯗꯅ ꯈꯨꯟꯗꯁꯨ ꯀꯝꯗꯧꯔꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗꯗꯤ ꯀꯤꯕ ꯄꯥꯈꯠꯄ ꯑꯅꯤ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯑꯉꯥꯡ ꯑꯍꯟ ꯈꯥꯛꯇꯅ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯅꯥꯎꯗꯨ ꯃꯥꯒꯤ ꯈꯣꯏꯖꯩꯗꯨ ꯁꯦꯠꯅ ꯄꯥꯏꯅ ꯑꯁꯨꯝꯅ ꯃꯌꯥꯝꯕꯁꯤꯡ ꯇꯥꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯆꯧ ꯇꯌꯥꯏ ꯁꯣꯝꯗ ꯑꯝꯇ꯫ ꯃꯌꯥꯝꯕꯁꯤꯡꯗꯨ ꯅꯅꯥꯎꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯅꯥꯎꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯤ꯫ ꯃꯌꯥꯝꯕꯁꯤꯡꯗꯨ ꯅꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯅꯅꯥꯎꯗꯨ ꯃꯌꯥꯝꯕ ꯃꯈꯣꯏ ꯃꯔꯤꯅ ꯌꯦꯡꯊꯣꯔꯛꯄꯗ ꯈꯣꯏꯖꯩꯗꯨ ꯁꯦꯠꯅ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕꯁꯤꯡꯗꯨ ꯅꯅꯥꯎꯗ ꯅꯅꯥꯎ ꯈꯣꯏꯗꯨ ꯊꯥꯗꯣꯛꯈ꯭ꯔꯣꯅꯦ꯫ ꯃꯗꯨꯗ ꯅꯅꯥꯎꯅ ꯇꯜꯂꯦ ꯇꯥꯆꯧ ꯍꯣꯏꯁꯨ ꯑꯃꯇ ꯄꯥꯏꯁꯤꯜꯂꯛꯑꯣ ꯁꯤ ꯑꯗꯨꯒ ꯄꯨꯟꯅ ꯑꯃꯇ ꯆꯤꯡꯈꯠꯁꯤ꯫ ꯃꯌꯥꯝꯕꯁꯤꯡꯗꯨꯅ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕꯁꯤꯡꯒ ꯄꯨꯟꯅ ꯈꯣꯏꯖꯩꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯗ ꯅꯅꯥꯎꯅ ꯃꯌꯥꯝꯕꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯌꯥꯏ ꯇꯥꯆꯧ ꯅꯣꯏ ꯍꯤꯁꯤ ꯄꯨꯟꯅ ꯑꯃꯨꯛꯇ ꯍꯣꯜꯂꯣ ꯄꯥꯠꯁꯤꯒꯤ ꯃꯄꯥꯟ ꯇꯝꯅ ꯆꯠꯂꯣ ꯑꯩ ꯈꯣꯏꯖꯩꯁꯦ ꯆꯦꯟꯅ ꯄꯥꯏꯗꯨꯅ ꯁꯤꯗ ꯂꯩꯒꯦ꯫ ꯅꯅꯥꯎꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯕꯁꯤꯡꯗꯨ ꯈꯣꯏꯖꯩꯗꯨ ꯂꯣꯏꯅ ꯐꯠ ꯊꯥꯗꯣꯛꯅꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯅꯧꯁꯤꯡꯗꯨ ꯄꯥꯏꯔꯒ ꯍꯤꯗꯨ ꯍꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯤꯗꯨ ꯍꯣꯟꯈꯤꯕꯗꯨꯗ ꯄꯥꯠꯇꯨꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯌꯥꯝꯕ ꯃꯔꯤꯗꯨꯗꯤ ꯃꯥꯡꯗ ꯑꯣꯜꯂꯒ ꯍꯤꯗꯨ ꯀꯟꯅ ꯍꯣꯟꯈꯤꯕꯅ ꯀꯩꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯄꯥꯠꯇꯨꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯌꯥꯝꯅ ꯉꯛꯅ ꯈꯣꯏꯖꯩꯗꯨꯁꯨ ꯃꯈꯣꯏꯅ ꯆꯦꯟꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯥꯞꯇꯛꯅ ꯄꯥꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯎꯕꯗꯨꯗ ꯄꯥꯠꯇꯨꯒꯤ ꯃꯄꯥꯟꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯄꯗꯨꯗ ꯅꯅꯥꯎꯒꯤ ꯃꯌꯥꯝꯕ ꯌꯨꯍꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯅꯣ ꯈꯨꯟꯖꯥꯁꯤꯡꯁꯦ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯅꯔ ꯃꯥꯜꯂꯦ ꯄꯥꯠꯀꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯣꯏꯅ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯄꯥꯠꯇꯨꯒꯤ ꯏꯁꯤꯡ ꯏꯃꯥꯏꯗꯨ ꯇꯞꯅ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯡꯕ ꯆꯤꯡ ꯑꯃꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯅꯔꯤ꯫ ꯃꯧ ꯅꯍꯥ ꯈꯔꯗꯤ ꯃꯇꯧꯗꯨ ꯎꯕꯗ ꯋꯥꯟꯊꯅꯕꯁꯨ ꯌꯥꯎꯅꯔꯤ꯫ ꯑꯉꯥꯡ ꯃꯊꯣꯡ ꯆꯥꯗꯕ ꯃꯈꯣꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅꯒ ꯐꯝꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯅꯅꯥꯎꯗꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯌꯥꯝꯕꯁꯤꯡꯗꯨ ꯀꯤꯔꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯃꯔꯤꯗ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯆꯧ ꯇꯌꯥꯏ ꯇꯥꯇꯣꯟ ꯍꯤꯗꯣ ꯀꯟꯅ ꯍꯣꯜꯂꯣ ꯉꯥꯁꯤ ꯌꯥꯝ ꯆꯥꯎꯏ ꯑꯗꯣ ꯅꯣꯏ ꯍꯤꯗꯣ ꯍꯣꯟꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯀꯅꯨꯀꯣ ꯅꯣꯏ ꯍꯤꯗꯣ ꯑꯗꯨꯝ ꯍꯣꯜꯂꯣꯀꯣ ꯃꯅꯤꯡ ꯌꯦꯡꯀꯅꯨ꯫ ꯅꯅꯥꯎꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯅꯥꯎꯒꯤ ꯃꯌꯥꯝꯕ ꯌꯨꯍꯦꯟꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯅꯣꯅꯦ ꯅꯅꯥꯎꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯀꯅꯨ ꯃꯅꯤꯡꯗ ꯌꯦꯡꯂꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯉꯥꯅꯣ ꯃꯥꯅ ꯑꯁꯨ ꯌꯥꯝ ꯆꯥꯎꯏꯅ ꯍꯥꯏꯁꯤꯕꯣ ꯍꯦꯔꯥ ꯑꯣꯟꯊꯣꯛꯂꯒꯗꯤ ꯌꯦꯡꯒꯦꯗ ꯏꯁ ꯍꯣꯔꯦꯟꯁꯨ ꯑꯗꯨꯝ ꯎꯗꯧ ꯂꯩꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯍꯦꯟꯗꯨ ꯃꯅꯤꯡꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯌꯨꯍꯦꯟ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯄꯥꯈꯠꯄ ꯑꯀꯤꯕꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯤ꯫ ꯏꯃꯥ ꯀꯩꯅꯣ ꯕꯨꯠꯅꯤ ꯅꯠꯇꯦ ꯆꯤꯡꯅꯤ꯫ ꯌꯨꯍꯦꯟꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯇꯩꯁꯤꯡꯗꯨ ꯌꯨꯍꯦꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯅꯥꯎꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯅꯔꯛꯂꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯃꯇꯧꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯅꯥꯎꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯛꯂꯤ꯫ ꯀꯤꯒꯅꯨ ꯀꯩꯝꯇ ꯇꯧꯔꯨꯏ ꯇꯌꯥꯏ ꯃꯗꯨꯒꯤ ꯁꯔꯨꯛ ꯍꯤꯁꯦ ꯃꯁꯤ ꯑꯣꯏꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯜꯂꯨꯀꯣ ꯑꯩꯅꯦ ꯈꯣꯏꯖꯩꯁꯦ ꯆꯦꯠꯅ ꯄꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕꯁꯤꯡꯗꯨ ꯅꯅꯥꯎꯅ ꯊꯦꯝꯖꯤꯟꯕꯤꯔꯕ ꯃꯇꯨꯡ ꯍꯤꯗꯨ ꯑꯃꯨꯛ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯍꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯄꯨꯟꯅ ꯍꯣꯠꯅꯔꯛꯄꯅ ꯍꯤꯗꯨ ꯄꯥꯠꯇꯨꯒꯤ ꯃꯄꯥꯟ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯤꯗꯨꯅ ꯄꯥꯠꯇꯨꯒꯤ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯅꯥꯎꯒꯤ ꯈꯣꯏꯗ ꯂꯛꯂꯛꯂꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯖꯔꯕ ꯆꯤꯡꯗꯣꯜ ꯀꯌꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯏꯁꯤꯡꯒꯤ ꯃꯐꯝꯅ ꯅꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯡꯗ ꯎꯔꯤꯕ ꯄꯥꯠꯇꯨꯗꯒꯤ ꯅꯅꯥꯎꯒꯤ ꯈꯣꯏꯗ ꯂꯛꯇꯨꯅ ꯊꯣꯔꯛꯂꯤꯕ ꯐꯖꯔꯕ ꯂꯩꯕꯥꯛꯇꯨꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯅꯔꯤ꯫ ꯅꯅꯥꯎꯗꯨ ꯃꯥꯅ ꯇꯣꯡꯂꯤꯕ ꯍꯤꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯩ ꯑꯗꯨꯒ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯅꯥꯎꯅ ꯂꯩꯕꯥꯛꯇꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨꯗ ꯅꯅꯥꯎꯒꯤ ꯃꯌꯥꯝꯕ ꯑꯍꯟ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯟꯅꯔꯛꯂꯤ꯫ ꯅꯅꯥꯎ ꯀꯥꯏꯗꯅꯣ ꯆꯪꯂꯤꯕꯗꯨꯕꯣ ꯆꯪꯈꯤꯗꯨꯅꯦ ꯀꯩꯒ ꯂꯩꯔꯝꯂꯕꯗꯤ ꯅꯪꯕꯨ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ꯫
Nanaudi mayam atomsongna haibadu kaisu tade madi adumnamak lebak adugi manungda asum tapna tapna lebak tugi phajabadu yengduna sangkhre Tomsaudu nanauna magi wata dana lebak tugi manungda sangkhibatuda mahaksu chenjat tawduna inakhre Nanaudo sum changlambadagi khunjasing tanda mongda asum laurakli Khunjasing nakhusu law chango aduga amta yengu lawba lebak sigi phajabase suk phajaba lebak sidi aikhoidi amta uji lao amta lakna womi Khunjasing dusu nanauna adumna larakpadu taraduna lebak tugi manungda sanglai lebak tu yengbada aduki matik phajari Hauraba yengbada phajaraba uhi pambi kaya masing khangdana pali aduga sa usek singsu masing khangda leiba uri makoina sum changnakpada yamna sauba uhi wahaina ikoi koi sinu leiba asabu turel ama thengnarami turel adugi mapan khudingda nga makhal suna chenduna sanabu uri khunja singdu madu ubadi yamna haraukre khunja singdu chensinduna nga singdubu harauna phaduna thongduna sanarami Hauji khunja singdu lebak adu leibadagi yamna nungaiba haibadu oirami maru oina makhogi sana thaknaba khuding lebak adu paliba uhai uhai mana masing sasan singdu leibadagi mabuk thana thana saduna masadu yamna su phaganaраklami aduga masa singdu phanarakpana khunja singdu thabain khang kaya masu tawba ngamlakli khunja singdu haujikti thabakana suduna atoba khunda su satuna thabak suduna sentanduna nungaina leire Nanau amadi magi mayama mari makoi mangasu khundudagi masak matau yamna phajabi nupi mangaga luhungduna haujikti yam nungaina laikhirami